ꯗꯦꯝ ꯀꯣꯂꯦꯖ ꯃꯃꯥꯡꯗ ꯂꯩꯔꯦꯃꯤ ꯁꯣꯛꯄ꯭ꯔꯣ ꯁꯦ ꯍꯧꯒꯠꯂꯨꯁꯦ ꯁꯦ ꯍꯧꯒꯠꯅꯕ ꯇꯧꯁꯤꯁꯦ ꯏꯆꯟ ꯅꯥꯕ꯭ꯔꯣ ꯌꯥꯝꯅ ꯀꯩꯁꯨ ꯇꯧꯗꯦ ꯑꯗꯨꯒ ꯀꯞꯄꯤꯗꯨꯅ ꯀꯩꯒꯤꯅꯣ ꯑꯩ ꯀꯗꯥꯏ ꯀꯞꯄꯒꯦ ꯏꯆꯜꯒꯤ ꯃꯤꯡ ꯑꯝꯇ ꯃꯤꯡ ꯈꯪꯉ ꯀꯩꯗꯧꯒꯦ ꯍꯥꯏꯅꯣ ꯃꯤꯡꯗꯣ ꯆꯥꯛꯀ ꯇꯣꯠꯂꯒ ꯆꯥꯒꯦ ꯇꯧꯕ oi, ya, vamos lá. Nang nakok sakprana. Nang kana matang chana sangoge. Ha, kana sangoge. Mosak sige une. Nang na sangake di hana hero yadro. Nasana matong jadi de hening dene. Hui timan ba. ꯅꯃꯥꯟꯅꯕꯤ ꯑꯃꯒ ꯈꯪꯅꯔꯤ ꯈꯪꯅ ꯅꯪꯅ ꯌꯥꯔꯨꯕ ꯅꯠꯇ꯭ꯔꯣ ꯅꯪꯒꯤꯁꯨ ꯅꯔꯥꯜ ꯌꯥꯝꯅ ꯆꯥꯎꯅ ꯂꯩ ꯂꯨꯈꯥꯛ ꯆꯈꯥꯛ ꯌꯥꯝꯅ ꯈꯣꯝꯕꯤ ꯑꯣꯏꯅ ꯍꯦꯛ ꯇꯧꯔꯗꯅ ꯅꯃꯥꯏꯗꯣ ꯏꯀꯥꯏꯗ꯭ꯔꯣ ꯍꯥ Ding. ꯀꯩꯗꯧꯔꯒꯦ ꯑꯩꯉꯣꯟꯗ ꯁꯥꯎꯅꯤꯡꯕ ꯆꯅꯤꯡꯕ ꯂꯩꯔꯗꯤ ꯍꯥꯟꯅꯒꯤ ꯍꯥꯟꯅꯒꯨꯝ ꯑꯗꯨꯝ ꯁꯥꯎ ꯆꯩꯌꯨ ꯑꯩ ꯀꯩꯁꯨ ꯁꯥꯎꯅꯤꯡꯗꯦꯗ ꯈꯣꯡꯊꯥꯡꯗꯣ ꯊꯥꯡꯕ ꯃꯇꯝꯗ ꯃꯥꯏꯊꯤꯕ ꯂꯩꯇꯅ ꯃꯥꯏ ꯄꯥꯛꯄꯗ ꯑꯣꯏꯌꯣ Nakoina siyam na mathong manum khangdri si karigino. Ha, mapai na nga wasita daba. Lammasuk hen ba. Hꯧꯖꯤꯛꯀꯥꯟꯗꯤ ꯂꯣꯏ ꯑꯣꯟꯅꯔꯕꯅꯤ ꯅꯨꯄꯥꯅ ꯑꯣꯏꯅ ꯊꯣꯡꯉ ꯄꯤꯖꯅꯔꯕꯅꯤ ꯅꯨꯄꯤꯅ ꯐꯅ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯕ ꯍꯩꯗꯨꯅꯁꯨ ꯁꯦ ꯑꯩꯈꯣꯏ ꯅꯨꯄꯥꯅ ꯅꯣꯡ ꯐꯥꯗꯣꯛ ꯊꯣꯡꯉꯛꯄꯁꯤꯗꯤꯅꯦ ꯋꯥꯡꯊꯣꯏ ꯂꯝꯕꯥ ꯂꯩꯇꯕꯅꯤꯀꯣ ꯍꯧꯖꯤꯛꯀꯥꯟꯗꯤ ꯆꯥꯛ ꯏꯟꯁꯥꯡ ꯑꯍꯥꯎ ꯑꯍꯥꯎꯕ ꯊꯣꯡꯅꯔꯒ ꯅꯨꯄꯤ ꯂꯥꯡ ꯊꯥꯛꯄꯁꯨ ꯌꯥꯝ ꯌꯥꯎꯅꯩꯌꯦꯅ ꯇꯥꯏꯗ ꯍꯥꯏꯁꯤꯅꯗꯤ ꯇꯥꯃꯣꯁꯨ ꯑꯍꯥꯎ ꯑꯍꯥꯎ ꯊꯣꯡꯉꯒ ꯏꯇꯩ ꯃꯅꯤꯡꯊꯤꯗ ꯄꯤꯖꯔꯝꯗꯧ ꯃꯥꯜꯂꯦꯕꯣ ꯄꯤꯖꯕꯗꯨꯅꯅꯤ ꯅꯣꯏꯅ ꯇꯩꯃꯁꯤꯅ ꯐꯖꯕꯁꯦ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯨꯝ ꯍꯦꯟꯒꯠꯂꯛꯏꯁꯦ ꯅꯠꯇ꯭ꯔꯅꯦ ꯋꯥꯡꯊꯣꯏ Nupi luna thambai wari do tabada. Nupi phangdaba aidi. Aigi heno munba thamoije. Kai re. ꯗꯦꯝ ꯀꯣꯂꯦꯖ ꯃꯃꯥꯡꯗ ꯂꯩꯔꯦꯃꯤ ꯁꯣꯛꯄ꯭ꯔꯣ ꯁꯦ ꯍꯧꯒꯠꯂꯨꯁꯦ ꯁꯦ ꯍꯧꯒꯠꯅꯕ ꯇꯧꯁꯤꯁꯦ ꯏꯆꯟ ꯅꯥꯕ꯭ꯔꯣ ꯌꯥꯝꯅ ꯀꯩꯁꯨ ꯇꯧꯗꯦ ꯑꯗꯨꯒ ꯀꯞꯄꯤꯗꯨꯅ ꯀꯩꯒꯤꯅꯣ ꯑꯩ ꯀꯗꯥꯏ ꯀꯞꯄꯒꯦ 이철기 밍 없다. 밍 강가 그이도게 하이노. 밍도 자가 돌아가 짜게 떠봐. Aya, oi, ya, vamos lá. Nang nakok sakprana. Nang kana matang chana sangoge. Ha, kana sangoge. Mosak sige une. Nang na sangake di hana hero yadro. Nasana matong jadi de hening dene. Hui timan ba. ꯅꯃꯥꯟꯅꯕꯤ ꯑꯃꯒ ꯈꯪꯅꯔꯤ ꯈꯪꯅ ꯅꯪꯅ ꯌꯥꯔꯨꯕ ꯅꯠꯇ꯭ꯔꯣ ꯅꯪꯒꯤꯁꯨ ꯅꯔꯥꯜ ꯌꯥꯝꯅ ꯆꯥꯎꯅ ꯂꯩ ꯂꯨꯈꯥꯛ ꯆꯈꯥꯛ ꯌꯥꯝꯅ ꯈꯣꯝꯕꯤ ꯑꯣꯏꯅ ꯍꯦꯛ ꯇꯧꯔꯗꯅ ꯅꯃꯥꯏꯗꯣ ꯏꯀꯥꯏꯗ꯭ꯔꯣ ꯍꯥ Ding. ꯀꯩꯗꯧꯔꯒꯦ ꯑꯩꯉꯣꯟꯗ ꯁꯥꯎꯅꯤꯡꯕ ꯆꯅꯤꯡꯕ ꯂꯩꯔꯗꯤ ꯍꯥꯟꯅꯒꯤ ꯍꯥꯟꯅꯒꯨꯝ ꯑꯗꯨꯝ ꯁꯥꯎ ꯆꯩꯌꯨ ꯑꯩ ꯀꯩꯁꯨ ꯁꯥꯎꯅꯤꯡꯗꯦꯗ ꯈꯣꯡꯊꯥꯡꯗꯣ ꯊꯥꯡꯕ ꯃꯇꯝꯗ ꯃꯥꯏꯊꯤꯕ ꯂꯩꯇꯅ ꯃꯥꯏ ꯄꯥꯛꯄꯗ ꯑꯣꯏꯌꯣ Nakoina siyam na mathong manum khangdri si karigino. Ha, mapai na nga wasita daba. Lammasuk hen ba. Hꯧꯖꯤꯛꯀꯥꯟꯗꯤ ꯂꯣꯏ ꯑꯣꯟꯅꯔꯕꯅꯤ ꯅꯨꯄꯥꯅ ꯑꯣꯏꯅ ꯊꯣꯡꯉ ꯄꯤꯖꯅꯔꯕꯅꯤ ꯅꯨꯄꯤꯅ ꯐꯅ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯕ ꯍꯩꯗꯨꯅꯁꯨ ꯁꯦ ꯑꯩꯈꯣꯏ ꯅꯨꯄꯥꯅ ꯅꯣꯡ ꯐꯥꯗꯣꯛ ꯊꯣꯡꯉꯛꯄꯁꯤꯗꯤꯅꯦ ꯋꯥꯡꯊꯣꯏ ꯂꯝꯕꯥ ꯂꯩꯇꯕꯅꯤꯀꯣ
ꯍꯧꯖꯤꯛꯀꯥꯟꯗꯤ ꯆꯥꯛ ꯏꯟꯁꯥꯡ ꯑꯍꯥꯎ ꯑꯍꯥꯎꯕ ꯊꯣꯡꯅꯔꯒ ꯅꯨꯄꯤ ꯂꯥꯡ ꯊꯥꯛꯄꯁꯨ ꯌꯥꯝ ꯌꯥꯎꯅꯩꯌꯦꯅ ꯇꯥꯏꯗ ꯍꯥꯏꯁꯤꯅꯗꯤ ꯇꯥꯃꯣꯁꯨ ꯑꯍꯥꯎ ꯑꯍꯥꯎ ꯊꯣꯡꯉꯒ 이때이면 ꯅꯤꯡꯊꯤꯗ ꯄꯤꯖꯔꯝꯗꯧ ꯃꯥꯜꯂꯦꯕꯣ ꯄꯤꯖꯕꯗꯨꯅꯅꯤ ꯅꯣꯏ ꯅꯇꯩꯃꯁꯤꯅ ꯐꯖꯕꯁꯦ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯨꯝ ꯍꯦꯟꯒꯠꯂꯛꯏꯁꯦ ꯅꯠꯇ꯭ꯔꯅꯦ ꯋꯥꯡꯊꯣꯏ ꯑꯁ ꯅꯨꯄꯤ ꯂꯨꯅ ꯊꯝꯕꯩ ꯋꯥꯔꯤꯗꯨ ꯇꯥꯕꯗ ꯅꯨꯄꯤ ꯐꯪꯗꯕ ꯑꯩꯗꯤ ꯑꯩꯒꯤ ꯍꯩꯅꯧ ꯑꯃꯨꯟꯕ ꯊꯃꯣꯏꯁꯦ ꯀꯥꯏꯔꯦꯍꯦ ꯗꯤ ꯑꯦꯝ ꯀꯣꯂꯦꯖ ꯃꯃꯥꯡꯗ ꯂꯩꯔꯦꯃꯤ ꯁꯣꯛꯄ꯭ꯔꯣ ꯁꯦ ꯍꯧꯒꯠꯂꯨꯁꯦ ꯁꯦ ꯍꯧꯒꯠꯅꯕ ꯇꯧꯁꯤꯁꯦ ꯏꯆꯟ ꯅꯥꯕ꯭ꯔꯣ ꯌꯥꯝꯅ ꯀꯩꯁꯨ ꯇꯧꯗꯦ ꯑꯦ ꯑꯗꯨꯒ ꯀꯞꯄꯤꯗꯨꯅ ꯀꯩꯒꯤꯅꯣ ꯑꯩ ꯀꯗꯥꯏ ꯀꯞꯄꯒꯦ ꯏꯆꯜꯒꯤ ꯃꯤꯡ ꯑꯝꯇ ꯃꯤꯡ ꯈꯪꯉ ꯀꯩꯗꯧꯒꯦ ꯍꯥꯏꯅꯣ ꯃꯤꯡꯗꯣ ꯆꯥꯛꯀ ꯇꯣꯠꯂꯒ ꯆꯥꯒꯦ ꯇꯧꯕ ꯀꯥꯏꯔꯦ ꯍꯣꯏ ꯌꯥꯔꯦ ꯊꯝꯁꯨ ꯂꯥꯛ ꯅꯪ ꯅꯀꯣꯛ ꯆꯥꯛꯄ꯭ꯔꯅ ꯅꯪ ꯀꯅꯥ ꯃꯇꯥꯡ ꯆꯥꯗꯅ ꯆꯪꯉꯛꯑꯣꯒꯦ ꯍꯥ ꯀꯅꯥ ꯆꯪꯉꯛꯑꯣꯒꯦ ꯃꯁꯛꯁꯤꯒ ꯌꯦꯡꯉꯨꯅꯦ ꯅꯪꯅ ꯆꯪꯉꯛꯀꯦꯗꯤ ꯍꯥꯟꯅ ꯍꯥꯏꯔꯛꯎ ꯌꯥꯗ꯭ꯔꯣ ꯅꯁꯥꯅ ꯃꯊꯣꯡ ꯆꯥꯗꯦꯗꯤ ꯍꯥꯏꯅꯤꯡꯗꯦꯅꯦ ꯍꯨꯏ ꯊꯤ ꯃꯥꯟꯕ ꯅꯃꯥꯟꯅꯕꯤ ꯑꯃꯒ ꯈꯪꯅꯔꯤ ꯈꯪꯅ ꯅꯪꯅ ꯌꯥꯔꯨꯕ ꯅꯠꯇ꯭ꯔꯣ ꯅꯪꯒꯤꯁꯨ ꯅꯔꯥꯜ ꯌꯥꯝꯅ ꯆꯥꯎꯅ ꯂꯩ ꯂꯨꯈꯥꯛ ꯆꯈꯥꯛ ꯌꯥꯝꯅ ꯈꯣꯝꯕꯤ ꯑꯣꯏꯅ ꯍꯦꯛ ꯇꯧꯔꯗꯅ ꯅꯃꯥꯏꯗꯣ ꯏꯀꯥꯏꯗ꯭ꯔꯣ ꯍꯥ ꯗꯤꯡ ꯀꯩꯗꯧꯔꯒꯦ ꯑꯩꯉꯣꯟꯗ ꯁꯥꯎꯅꯤꯡꯕ ꯆꯩꯅꯤꯡꯕ ꯂꯩꯔꯗꯤ ꯍꯥꯟꯅꯒꯤ ꯍꯥꯟꯅꯒꯨꯝ ꯑꯗꯨꯝ ꯁꯥꯎ ꯆꯩꯌꯨ ꯑꯩ ꯀꯩꯁꯨ ꯁꯥꯎꯅꯤꯡꯗꯦꯗ ꯈꯣꯡꯊꯥꯡꯗꯣ ꯊꯥꯡꯕ ꯃꯇꯝꯗ ꯃꯥꯏꯊꯤꯕ ꯂꯩꯇꯅ ꯃꯥꯏ ꯄꯥꯛꯄꯗ ꯑꯣꯏꯌꯣ ꯅꯈꯣꯏꯅ ꯁꯨꯌꯥꯝꯅ ꯃꯊꯣꯡ ꯃꯔꯝ ꯈꯪꯗ꯭ꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥ ꯃꯄꯥꯏꯅ ꯉꯥꯡꯕ ꯋꯥꯁꯤ ꯇꯥꯗꯕ ꯂꯝ ꯑꯁꯨꯛ ꯍꯦꯟꯕ ꯍꯧꯖꯤꯛꯀꯥꯟꯗꯤ ꯂꯣꯏ ꯑꯣꯟꯅꯔꯕꯅꯤ ꯅꯨꯄꯥꯅ ꯑꯣꯏꯅ ꯊꯣꯡꯉ ꯄꯤꯖꯅꯔꯕꯅꯤ ꯅꯨꯄꯤꯅ ꯐꯅ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯕ ꯍꯩꯗꯨꯅꯁꯨ ꯁꯦ ꯑꯩꯈꯣꯏ ꯅꯨꯄꯥꯅ ꯅꯣꯡ ꯐꯥꯗꯣꯛ ꯊꯣꯡꯉꯛꯄꯁꯤꯗꯤꯅꯦ ꯋꯥꯡꯊꯣꯏ ꯂꯝꯕꯥ ꯂꯩꯇꯕꯅꯤꯀꯣ ꯍꯧꯖꯤꯛꯀꯥꯟꯗꯤ ꯆꯥꯛ ꯏꯟꯁꯥꯡ ꯑꯍꯥꯎ ꯑꯍꯥꯎꯕ ꯊꯣꯡꯅꯔꯒ ꯅꯨꯄꯤ ꯂꯥꯡ ꯊꯥꯛꯄꯁꯨ ꯌꯥꯝ ꯌꯥꯎꯅꯩꯌꯦꯅ ꯇꯥꯏꯗ ꯍꯥꯏꯁꯤꯅꯗꯤ ꯇꯥꯃꯣꯁꯨ ꯑꯍꯥꯎ ꯑꯍꯥꯎ ꯊꯣꯡꯉꯒ 이때이면 ꯅꯤꯡꯊꯤꯗ ꯄꯤꯖꯔꯝꯗꯧ ꯃꯥꯜꯂꯦꯕꯣ ꯄꯤꯖꯕꯗꯨꯅꯅꯤ ꯅꯣꯏ ꯅꯇꯩꯃꯁꯤꯅ ꯐꯖꯕꯁꯦ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯨꯝ ꯍꯦꯟꯒꯠꯂꯛꯏꯁꯦ ꯅꯠꯇ꯭ꯔꯅꯦ ꯋꯥꯡꯊꯣꯏ ꯑꯁ ꯅꯨꯄꯤ ꯂꯨꯅ ꯊꯝꯕꯩ ꯋꯥꯔꯤꯗꯨ ꯇꯥꯕꯗ ꯅꯨꯄꯤ ꯐꯪꯗꯕ ꯑꯩꯗꯤ ꯑꯩꯒꯤ ꯍꯩꯅꯧ ꯑꯃꯨꯟꯕ ꯊꯃꯣꯏꯁꯦ ꯀꯥꯏꯔꯦꯍꯦ